lấy chân là bao nhiêu post tamo am tat namu na yani mayam ai nau jing lai jari bisi khoi gi ateng ba khul dani ateng ba khul hari ba khul asi khoi manipur gi puari ga yamna mari leina ba yam adugumba sagona ba mafam amani haina khoi gi khun gi hansing na takpire aduna masi karamba history da karamba puari ga mari leina bano haibadu khoi khul gi hansida gi katang khangminasi ado khoi gi khun gi hansina su masi karamba matam dagi mari leina bano amadi hariba masi gi khoi haji ji leiriba mafam masi history gi karamba ga mari leina bano haibadu sugaina takpina ba ai oza dom tang haijage ado ahambada isagi ming tang hana haibiu ai pai ge dom ai gi ming na gagon pau rong mai kaubani ke an khun si gi authority su adum purna leijabani akse aduna handak se chin naw sing koirak pase akhoi kharak tang ateng ba haibagi maram se kari ateng ba kaubano haibasi maram se da kharak suwaina kharak targe hana lepchabani hana ipai pu jokta haktakta marjit haiba akhoi tampani thau lerami adu 1819 or 1826 aduwai da thokpa wari ni ado akhoi marjit ni thau sina awa sifai singna talak pada maksi sagon tonraga som imphal lom ne ke kumla e sathorame aduga akhui khonda leke aduga akhui khon ne ke ateng phawa se ma sagon tonraga lalamani aduda sagon si nungai marakta tura duna sikhre aduda moi selak laga ateng khon sida ma ningthau se adum lerame aduda ateng ba khon sina ningthau si kandrabdi jaroi aduna sagon se akhoi khun gi sagon se pirase hana sagon ama pira aduda ningthau ase sagon aduda tongnaga kasa chen khre aduda awa sifai brahma sifai sing talak padu sagon chiwa adu urga hajiti ningthau phaba tare mage mokhong te khre sagon chiwa uramado adudagi mokhong te khre hajiti mabu pharakani akhoi joy tawrakani hana lakpada amukka sagon gi khungundu ubada sidi kanana pibra magi sagondi chi haure aduga khungun amuk ubusi nokoina pibini hana akhoi khun asigi ahan sing kuntra kausilaga moibu hatkhre haye awa sifai singna aduda ningthauna ahanadi ateng base makoi village hana kaubani adubu ningthauna aibu mateng piba khunni mateng khun hana kaubani adubu samna hajigna kaubsina atengba hana kaubani atengba habase mateng pibagi khun hana kaubani ningthauna tholamase hanadi makoi hana kauramani aduga brahma spicing do nairaga atengda nairaga nokoina ningthaubu kallabani na nongkhoi bo wahan batare hana mi kontra hale adugi matongda khunja sing kawiraga angang nawa jam punsilaga moina minai gumna sijinna khre aduda akhoi ge phau makhai ji khumjelaga moi saningai thangningai oina moina khumjelaga akhoi ge phau kut ge lothorga asida su churga akhoi go minai gumna sijinna raga onnairaga amuk chakhibani adugi matanda akhoi tampaga singa atengba se hanligi ipai purigi mari mata lairamani aduna akhoi kharadi mateng pangba launing ma habsidi akhoi ningthau sir honorable bire laye honorable mp laye akhoi ningthau ni adu hajisu mp oina laira aduna kharadi mateng pangba oina moi ningsing khubam oina ningsing pham thoge aduna khara oirabasu ai sida moige ningsingba oina zoom ama memorial oina sabibagi mateng nijabani sar khoida aduna akhoi adugi mateng oibagi moi ningsingbagi zoom adu sabire harga
मिजाम से नक्सिनारगा मरी मता अदुम लेना रसे हाना आइना फोंदोक चाबनी थैंक यू थागचरी अदो लेबाक मियाम दा अमदी मणिपुर की लेंगाक ता अखोइन हाइजनिंग बसी अतेंगबा हारिबु खुलसी इम्फाल दगिना तमिलनाडु फुसी 157 किलोमीटर लेरे अदुगी मथक्ता तमिलनाडु दगिना अतेंगबा योरकपसी नियरली 48 किलोमीटर 48 to 50 किलोमीटर हाइबा तारे अदुमाइना ओय अदुगा असुकी मतिक लंबी दी फतरे हारिबा लंबी सी मी चटपा याबा लंबी ओइदे याम सेंगना हाइराबदा तौबदबु खुन्नसी पुवारी का सगोनबा अदुगुम्बा खुल अमा ओइरगसु ngasi manipur lengakna amadi palaiba khoigi manipur gi ningthau singi descendant singna ngasi bukta yengchin biraktabana maram oraga ngasi atengbu khulgi khuncha singna su khoi moida waroba ama leibase masi akhoi kekel da pautam birakpani ado masi akhoi kekel ngasi lakchari basi karino manipur gi kachin kuya da leriba historical oiba mari leina ba dumba puari ga sagona mafam singna se preserve tausi masigum masimu historical site oina thamsi haibase madugi appeal dani akhoi ngasi lakchari basi ado akhoi gi khunja singi makai diso jik takpi de हाइरिबा मफम असे अखोई हिस्टोरिकल साइड ओने प्रिजर्व तौबा पामी कोई लेरिबा लेंगाक नसु मसी चिंचिन बिरगा हाइबा तारे अदुगा लंबी थोंगी फिबम असे मसीजु फानिंगी हाइबसिनी ngasi सखोलबा मथा मसीदे इंटरनेट की जुगता लेरिबा लंबी सिगी फिबम सिदी अदुगी मतिक पुंगिंग काइनिंगाइ नि हाइबा तारे अखोई अयुक की पुंग 5 दगी हगोलगा अतेंगबु खुल योरना बु होनाबदा पुंग अमा मखाय अनि मखाय अदाइदा कोई अतेंगबु खुल योरई अदुदी पीरिबा किलोमीटर दुगा चंगिबा पुंगदुगदी अदुगी मतिक चानागिद्रे हाइबा तारे अदुनो यारगदी मसी मणिपुर लेंगाकना अथुबिदा मियेंग चंगागा लंबी थोंगजे फगलहनबिदना अमदी हजिक अखोई पुवारीगा सागोनदुना लेरिबा नुंगसुंबल हाइबा तारे हारिबा मफम असी प्रिजर्व तौबियु हाइबसिनी अखोई केकेलगी मकेदेगी मणिपुर सरकार ngasi अपील तौजनिंगी बसे